Hai mayam, mungkin nanti mayam welcome to jadi mayam. Ngasi mayam dah live tak kira teman tu jaga. LB se tu orang kalau mana tu mayam ngasi ko ngasi date 30, hayang 31, ado kayak cara 2023 hayang numidang ipung baru luar kado re. Ado mayam ngasi advance na hayang ko hai numidang ni. Hayang thaba kitang kan maram na hayang sinau mayam unab kitang unabadi jaya tu kitang wan thokani mayam ado ngasi aina sinau mayam wari kitang sananing na ko mayam sakma unabase ko uhan jaga na ngasi live thajabani mayam ado live city ai thai matani phangde de live tharo ran khan bani ado ngasi ko ai live sarang thajaga na mayam da mayam ta hanjabani mayam nusira be sinau mayam lakpiu mangona tana mayam welcome tawjari mayam ado anoba chahi lakadoba sida aina advance na mayam da khangan jai haining badi karino habda anoba na chahi ni lakpase mayam na da bajek taba ko haji tau thabakta mongoloiba punamase isona chanbi oresano mapuna tharambi oresano mayam ado anoba chahi na changpa matam da su hariba January 1st tarik se ndokaba numit thoi ndoka numit sisu karina haida khongi si mahadeva puja numit si thoi mayam hariba ndokaba January ki tarik amase mayam khoi isora khorim nasi si mari pai bungo da ko mayam एंटार्क्टिक डीप सी में अंडर वाटर कैमरा के जरिए फिशिंग स्पॉट्स को खोज रहा है। तभी उनमें से एक रिसर्चर को पानी में एक सरकटा मुर्गा तैरता हुआ नजर आया। अब एंटार्क्टिक सी के बीचों बीच एक मुर्गे का मिलना mayam nungsirbe sinau lakpio ai live thajari mayam ngasi mayam sinau nungsirbe sinau amtang lao mayam do ai pungkui ti kuiroi hoji pung teret ka minit 35 tare Tidak kulum doira. Masih Januari ki tang kuntare. Nai tang kuntare. Nai kotpang. Thank you. Itema. Koi ki itema jini lai sesakbe aige live ta lapi be itema bu. Hai ngai dan thagat chari itema chak thok abo. Ado aigi nusiraba aigi itema su nana mangona jaipa mongol pijari lakatuba hayeng date 31 nang pung baradagi no 2024 changani ko itema isu hariba January tang ama singdokan mi thoi akone isoro khoram jaga na da bejekta bache no bolak pasika punching sang mana kone isoro jesi itema gisu ke hatara itema na pamjaba thamoina pamjaba itema gi nasaki tonsu itema su mai pak oi biu nana akhona khangjaba kya le ba ju khitang khangjaba do itema ga takta swing tawnaga ko nam somina si itema bu haningai ten thaga chari nana mongol na 그 저거 그냥 가고 또가 가오더라 그냥 쪼래나 시시주 그냥 와 상년에 이세 접으신 것 같아요 그나오지 인담다가 오이번이나 하이나 ꯆꯠꯈꯤꯗꯧꯔꯦ 2023 ꯂꯣꯏꯈꯤꯗꯧꯔꯦ matamdi sum hauki ko mayam ado matamdi sum haukiba matamnadi ngai biu jada banina ado mayamadi nungai harau nungai phongdongnaba anoba chahi la yaina sonadi nongmonomagi matam sum haukibise khanghaude mayam ngasi chakhiba matam hayeng amu laglaroi mayam ado matam lairingaida ko matam lairingaida isobu ninghoba matam lairingai thabak soba matam lairingaida punsigi phanaba thabak tahoba asina ko gi afaba wara ko maya
ꯑꯩꯅꯕꯨ ꯂꯥꯏꯚ ꯊꯥꯔꯕ ꯃꯤꯁꯦ ꯂꯥꯛꯄꯩ ꯋꯥꯠꯀꯅꯦꯕ ꯃꯣꯏꯅ ꯃꯤ ꯊꯥꯗꯦꯕ ꯂꯥꯏꯁꯦ ꯍꯦꯛꯇ ꯃꯤꯁꯦ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯖꯁ ꯑꯩꯅ ꯊꯥꯔꯤ ꯃꯇꯝꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯈꯤꯇꯪ ꯀꯥꯏꯕ꯭ꯔꯥ ꯈꯜꯂꯦ ꯀꯩꯗ ꯄꯨꯡ 8:35 ꯀꯣ ꯂꯟꯁ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯌꯧꯕ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯄ ꯃꯇꯝ ꯌꯧꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯕꯗꯒꯅꯦ ꯑꯦꯜꯕꯤ ꯃꯇꯦꯛ ꯑꯃ ꯆꯠꯊꯒꯦꯅ ꯆꯠꯊꯕꯅꯤ ꯑꯩ ꯑꯦꯜꯕꯤꯁꯤꯗꯤ ꯀꯩꯗꯤ ꯆꯠꯊꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝꯁꯨ ꯐꯪꯗꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯣꯖꯥꯕꯨꯁꯨ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯃꯪꯒꯣꯟꯅ ꯏꯇꯩꯃꯣꯏ ꯈ꯭ꯋꯥꯏ ꯀꯤꯄꯥꯗꯒꯤ ꯑꯩꯁꯨ ꯅꯥ ꯌꯦꯛꯇꯕ ꯑꯣꯏꯖꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯇꯔꯥꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯖꯒꯦ ꯏꯇꯩꯃ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯏꯇꯩꯃꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝꯗꯤ ꯍꯧꯈꯤꯒꯅꯤ ꯑꯩ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯇꯦ ꯅꯤꯡꯁꯦ ꯑꯩꯗꯤ ꯅꯠ ꯏꯁꯩ ꯁꯛꯀꯗꯕꯅ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝ ꯃꯇꯝꯗꯤ ꯉꯥꯏꯕꯤꯔꯣꯏ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯅꯤ ꯉꯁꯤ ꯍꯥꯏꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯆꯠꯈꯤꯒꯗꯧꯔꯦ ꯃꯌꯥꯝ ꯉꯁꯤ ꯊꯥꯡꯖ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ ꯍꯣꯏ ꯅꯨꯡꯗꯥꯡ ꯄꯨꯡ 12 ꯃꯇꯨꯡ ꯅꯣꯡꯃꯥꯏꯖꯤꯡ ꯆꯪꯒꯅꯤ ꯃꯌꯥꯝ ꯆꯠꯈꯤꯕ ꯊꯥꯡꯖ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯂꯥꯛꯑꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯂꯥꯛꯀꯗꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯥ ꯌꯦꯛꯇꯕ ꯏꯁꯣꯔꯗ ꯊꯧꯅꯤꯁꯤ ꯃꯌꯥꯝ ꯑꯣ 이때마 ꯇꯈꯦꯜ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯈꯣꯏꯔꯝꯖꯔꯤ ꯏꯇꯩꯃꯕꯨ 이때마ꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯌꯥꯎꯕꯅꯤꯅ 이때마ꯁꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯈꯨꯗꯥꯄꯤꯁ नमस्ते इतिमा थैंक यू ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯩꯃꯅ ꯃꯅꯥꯎ ꯃꯪꯒꯣꯜꯒꯤꯗꯃꯛ ꯂꯥꯛꯄꯤꯕ ꯏꯇꯩꯃꯕꯨ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯅꯅꯥꯎ ꯃꯪꯒꯣꯜꯅ ꯑꯦꯅꯤ ꯃꯇꯝꯗ ꯏꯇꯩꯃꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯗꯨꯕु ꯅꯅꯥꯎꯅꯗꯤ ꯏꯁꯩ ꯆꯠꯄꯅꯤꯅ ꯃꯇꯝ ꯆꯥꯅ ꯏꯇꯩꯃꯒꯤ ꯑꯦꯜꯕꯤ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯩ ꯁꯪꯕ ꯃꯇꯝꯗ ꯏꯇꯩꯃꯒꯤ ꯑꯦꯜꯕꯤ ꯌꯦꯡꯖꯩ ꯑꯩ ꯂꯥꯏꯛ ꯇꯧꯖꯩ ꯏꯇꯩꯃ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯑꯕꯤꯁꯥꯒꯤ ꯏꯇꯩꯃꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯧꯅꯕꯤ ꯍꯧꯔꯝꯃꯤꯁꯦ ꯃꯥ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯕ ꯏꯁꯩ ꯁꯛꯂꯣ ꯍꯦꯛꯇ ꯍꯥꯏꯒꯗꯧꯕꯅꯤ ꯑꯩꯅ ꯏꯀꯥꯏꯖꯕ ꯃꯌꯥꯝ ꯃꯥꯡꯗ ꯑꯦꯜꯕꯤ ꯊꯥꯕꯁꯤꯒ ꯏꯁꯩ ꯁꯛꯄꯁꯦ ꯑꯗꯨꯕꯨ ꯑꯣꯀꯦ ꯏꯇꯩꯃꯅ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯕꯤꯁꯥꯔꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯋꯥꯏꯕꯅ ꯏꯇꯩꯃ ꯊꯣꯟꯖꯔꯒꯦ ꯌꯥꯝꯅ ꯁꯥꯡꯅ ꯁꯛꯄ ꯉꯝꯃꯣꯏꯀꯣ ꯏꯇꯩꯃ ꯑꯩ ꯈꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛꯁꯨ ꯆꯦꯜꯂꯤ 이때마수 이때만에서 따라만이 세세세 속힘 깐호니 러머니 미디띵라 꼬물리니 자야 아래 con hú ni lỡ ni ite mà like tàu view cô ai like sẽ mi mà tani lấy đi xe ra thế con hú ni lỡ ni con hú ni lỡ ni thank you ite mà đi tiếng ra cô mô ni ja ja ai đấy con hú ni lỡ ni rồi xuân xuân nô ya
Suki tong chahuri shiwe to malo ye Krishna Murti ye kanhuni la mani te majare ko khanau su nuai te kasanandi karino tawramisina Oh nande karino tawrisina nang molapadi ikaye saita ite mata khelna ne Mongol abisar matin nang salo haibadida sakpani nandi sana nang no khunok tu di kibu kiyebo maya paputu ubudam ite mata khena jare thank you ite ma no pabu thago pibe damana na bu thago pibe damak tai ite me hangai thaga chari kaya ba ibung aigida lakte kaino lakte haisibo nang ne jara maroi bema ite mata khel chak thongabo ho ite mata khel chanandi ai LBC thaning da banya bane ado ngasi jaina hayeng sei suti lebduga ai LB matim dang thage ai gi LB da lakte oi warau ai nabung tu na eni matam da ai hai dudi nandi ai eni matam da ai video da ai mayam da ai request tawjari ai hai dudi ai matam chana mayam isinau gi LB da video da ai matam chana jengba ngamjade ai nei sei chapanina ai sangba matamda ai mayam gi like tawjai video jengjai hai dudi nandi ai nabungna nangi LB jaw da bale moida nandi jamachu henjala kanu da nang o ite mata khel thong dre ko sanande ite mata khel kuba thangla no ha ha nandika phamuri mi o adu jaro ibung okay lakani soin lak ai samatan ai di nang khangdin do na bung de kaidawni isai chatrabadi upai leite isai chapai sidi wai dana ko ai ngota chakani din pung 12 ekta halakani okay iche ta khelga ai ge join tawrini hoji okay ho jaye adu icha nandi bu thagachari nangna thaba kai thoga nobungi ebi de lapi be damukta nya mangolna chanba haninga yen thagachari adu like taramuko like che khangdine khubi amtong unna leirene nandi nabungna elbi thala bane mi se de lakande nogi mi gi thadine as jam lakhajani ko aina thara bane mi se lawe duna ai elbi je thaning de ba adu baina ngasi se hayeng se kaya tara date 31 December kaya da ibong ko aina ku thangali ni do kaya da advance ona ko aina ano wo chai ne lakado ba 2024 na lakado se sinau myam da ko jaifa mongol pining ba hai tare sinau myam nu si channel lai minasi YouTube channel lai bir ba sinau myam ko harau te amale minasi amana amagi support tong na ba amana ma support tong minasi ko asugumba pau yel khara pining na aina ngasi che LB thabani nandi ado aidi LB se thani LB asiga mari ra kain suramani ko aina thaba che dugai na di suramani thaja de ado or to like ibung hoye aduna hita ani ta suriye midi ahum sum tor mi lai che ko gi tema jiniga tema ta khelka hayeng ayu pung tare makhai da ai gel bi lei ko hayeng isai leite haibani lau ko okay tema nabung na soidan lakche ge tema gi LB da ko dubo hayeng isai di leite dubo firon khara sugani adu surachu ite mapung te makhai se ko phone to sale jaman sinam ado ai ite magi LB dan nanaw soidana lachana bo hona jage ite magi LB chu je ko ani sei je akhoi ding ana chale sei je kasa da ne jum de musibam jan de pung pan mun gi thok ya de ko pung pan de thoga ada soram pham da kalma pham da pung pan makhai da thung de ya de akhoi di pung apan makhai apan ni sei hobuni na ai khangi ite magi ayukta he LB thai bai khangi dubu
ꯑꯩꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯕ ꯉꯝꯗꯦ ꯏꯇꯩꯃ ꯇꯈꯦꯜ ꯋꯥꯔꯧꯖꯗꯦ 이bunga bahana tꯧꯅꯨ ꯅꯪ ꯉꯥꯏ ꯌꯦꯡꯉꯨꯀꯣ ꯑꯩꯈꯣꯏꯅꯗꯤ ꯁꯤ ꯑꯗꯨꯝ ꯌꯦꯡꯉꯨ ꯃꯥꯅꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯕꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ 이bun ꯅꯪ bahana ꯇꯧꯅꯨ ꯅꯪ ꯎꯔꯕꯁꯦ ꯅꯈꯣꯅꯦ ꯅꯪꯗꯤ ꯅꯪꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯅꯕꯨꯡ ꯌꯥꯎꯗꯕ ꯂꯩꯕ꯭ꯔꯥ ꯑꯩ ꯑꯦꯜꯕꯤ ꯑꯦꯅꯤ ꯃꯇꯝꯗ ꯅꯪꯕꯨ ꯊꯥꯒꯠꯂꯤꯃꯤ ꯅꯪꯅ ꯑꯩꯕꯨ bahana ꯇꯧꯔꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯈꯦꯜ ꯃꯥꯡꯗ ꯏꯀꯥꯏ ꯄꯤꯔꯣ ꯑꯗꯨꯅꯤ ꯏꯆꯟꯅꯗꯤꯁꯨ ꯂꯥꯛꯀꯗꯧꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯅꯧꯕ ꯆꯍꯤ 2024 ꯂꯥꯛꯄꯗ ꯏꯆꯟꯁꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯆꯟꯒꯤ ꯀꯣ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯅꯥ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯁꯤꯗ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯆꯟꯕꯨꯁꯨ ꯀꯣ ꯏꯆꯟꯒꯤ ꯂꯩꯖꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯗ ꯑꯐꯕ ꯆꯥꯎꯈꯠꯄ ꯂꯝꯗꯥꯡꯗ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯁꯤ ꯀꯣ ꯏꯆꯟꯅꯗꯤꯗꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯨꯕꯨ ꯑꯦꯜꯕꯤꯅꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅꯀꯣ ꯏꯆꯟ ꯀꯧꯕꯁꯨ ꯌꯥꯎꯔꯤ ꯃꯤꯡ ꯐꯥꯅ ꯀꯧꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯣꯏꯁꯤ ꯀꯩꯗ ꯎꯅꯕꯅꯤꯅꯀꯣ ꯆꯍꯤ ꯃꯇꯥꯡꯁꯨ ꯍꯪꯅꯗꯕ ꯑꯃꯅ ꯁꯨꯝ ꯀꯣ 이때마 ꯇꯈꯦꯜꯇꯅꯤ 이때마 ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯎꯕꯗ ꯈꯪꯖꯕ ꯏꯕꯨꯡ ꯑꯦꯜꯕꯤꯇ ꯂꯥꯛꯑꯣ ꯉꯥꯏꯒꯦ ꯀꯩꯕ ꯃꯁꯥꯅꯨ ꯑꯣꯀꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯩ ꯃꯊꯪꯗꯗꯤ ꯀꯥꯂꯤꯅꯣꯒꯣꯗ ꯂꯥꯛꯑꯗꯤ ꯅꯟꯗꯤ ꯆꯪꯉꯛꯄ ꯇꯥꯔꯤꯌꯦ ꯃꯣꯏ ꯀꯥꯂꯤꯅꯣꯒꯣꯁꯤ ꯑꯝꯇꯪꯗꯤ ꯆꯪ ꯇꯥꯔꯤ ꯌꯥꯒꯗ꯭ꯔꯣ ꯂꯥꯛꯄ ꯆꯪꯍꯟꯒꯗ꯭ꯔꯣ ꯅꯕꯨꯡ ꯂꯥꯛꯑꯗꯤ ꯀ꯭ꯋꯥꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕ ꯀ꯭ꯋꯥꯒ ꯆꯥꯒ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯏꯕꯣꯍꯜ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯥꯒꯤ ꯌꯨꯝꯗ ꯐꯝꯃꯤ ꯑꯩꯒꯥꯒ ꯋꯥꯔꯤ ꯈꯤꯇꯪ ꯇꯥꯟꯅꯖꯒꯦ ꯑꯩꯗꯤ ꯅꯨꯃꯤꯠꯀꯤ ꯑꯩꯒꯥꯗ ꯏꯁꯩ ꯇꯤꯟꯅꯩ ꯑꯗꯣ ꯏꯁꯩ ꯇꯤꯟꯅꯕ ꯂꯥꯛꯄꯅꯤ ꯏꯕꯣꯍꯜ ꯅꯪ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯣ ꯑꯩ ꯍꯟꯒꯦ ꯇꯧꯕꯅꯤ ꯏꯪꯕꯅꯤꯅ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯩꯅ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯏꯕꯣꯍꯜ ꯀꯔꯤꯒꯤꯅꯣꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯌꯦꯡꯗꯤ ꯗꯦꯠ 31 ꯅꯨꯃꯤꯗꯥꯡ ꯄꯨꯡ 12ꯗꯗꯤ ꯕꯥꯏ ꯇꯧꯅꯅꯤ ꯃꯌꯥꯝ ꯇꯨꯅꯕꯅꯤꯅꯀꯣ ꯐꯪꯒꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯩꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯑꯩꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯀꯗꯧꯕ 2024 ꯂꯥꯛꯀꯗꯧꯁꯨ ꯃꯌꯥꯝꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯏꯕꯣꯍꯜꯕꯨꯁꯨ ꯃꯄꯥꯟꯗ ꯂꯩꯕ ꯅꯪꯁꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯁꯣꯔ ꯊꯧꯖꯥꯟꯗꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯑꯩꯅ ꯏꯕꯣꯍꯜꯕꯨꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯆꯦ ꯇꯈꯦꯜ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯩꯒꯥꯁꯨ ꯏꯁꯩ ꯇꯧꯕꯤꯔꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤ ꯑꯩꯒꯥ ꯑꯣ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯍꯣꯏ ꯑꯩꯒꯥꯕꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯏꯕꯣꯍꯜ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯛꯀꯗꯧꯕ 2024 ꯄꯣꯏꯂꯥ ꯐꯥꯔꯁ 1 ꯇꯥꯔꯤꯛ 1 ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠ ꯃꯥꯟꯗꯦ ꯊꯣꯛꯏ ꯃꯥꯟꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯅꯨꯃꯤꯠꯁꯤ ꯊꯣꯛꯏ ꯃꯌꯥꯝ ꯃꯥꯟꯗꯦ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯑꯅꯝꯕꯅ ꯈꯣꯏꯔꯝꯅꯩ ꯍꯥꯏꯔꯤꯕ ꯏꯕꯣꯍꯜꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯄꯥꯟꯗ ꯂꯩꯔꯕꯁꯨ ꯉꯝꯗ꯭ꯔꯕꯁꯨ ꯔꯨꯝꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯖꯅꯋꯥꯔꯤ 2024ꯒꯤ ꯐꯥꯔꯁ 1 ꯇꯥꯔꯤꯛꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤ ꯊꯣꯛꯄꯅꯤ ꯃꯍꯥꯗꯦꯕ ꯈꯣꯏꯔꯝꯕꯤꯌꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯕꯀꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥ ꯏꯁꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯍꯥꯏꯗꯅ ꯃꯍꯥꯗꯦꯕ ꯏꯄꯥ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯒꯗꯕꯅꯤ ꯃꯁꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤꯒꯤ ꯄꯥꯎꯖꯦꯜꯇꯪ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯤ ꯑꯦꯜꯕꯤ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤ ꯏꯕꯣꯍꯜ ꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯈꯣꯏ ꯅꯥ ꯌꯦꯛꯇꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨꯃ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯏꯕꯣꯍꯜ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯃꯤ ꯑꯅꯤꯈꯛ ꯂꯩꯌꯦ 이보ꯍꯜ ꯃꯤ ꯂꯥꯛꯄꯗꯤ ꯀꯌꯥ ꯁꯨꯔꯦ 1 2 1 2 3 4 5 ꯁꯨꯔꯦ
इतै मत खेलना तम हारे मी मंगा सुहे खुबी ददी मी अनि खल ये इपोहल के yang thong gai pohol kari yang thongi nodi mapan da lei bani na ne lafu thoro che met pa kha hafta am amoni ga cha ga dami bol adugi marum khanga ba cheta khel ai kaya ba ai hayeng lb sing jaw ba kaya ba ngam ga da ba mande bye bye nimit nina okay hoi kai de lb jaw ba ngam dre su bol matam sangba matam da kanaguma chinaw sina thabi re ba lb edu da di kai haidare like to view ko video yang view bol na 3 ai di bol cái hawai thongi hawai su haw bani lafu tro di adum chana leire aiga ai okay phai lafu tro mapan da leiba sidi lafu to cha phai kar gino khanga ba khoina साउस को कसादे उरबसु होजाय दु मफम अमदे ना मफम दे स्टेट म होंबसे हादि मिजोराम शिलं ची इंगिद्रा को मिजोराम ची इंग्ब्रा खरा खंगदि इंगबनि ने लफु थरो चारादि कैरे लो अरुम सिका फै है को दुमा हाय आइसु फजन खंगदे द मीना हाय ना हाय mi को होय तम तम हाय पैत मी हम सूरिये ओजा होय लमदा दिबा सुटोन तोंनब्रा होय दिबा सुटोन से अमुदी तौ खरबा केम तौरे अदो आई काउदी काउरे को बरजे से कई इम्फाल गिरा होय आइगा ओके तुरी सुम एतरे पुंसी लोना तखिबा मदु जासिंग लेतबदगी अखोना को सुम जासिंगी तौरंबा थौरम परंपरा से कोना ngak na sum khara khara chachaba haja tare अखोदी ओजा नते इसे सपा ओजा हाबिदो ओजेद्रिए बजदी इम्फाल गिरा कदाय गिनो मणिपुरदि लोइने जैदा दिबा सुतोन हाइबा लेते करी हाइबा ते एनी तार की मतंग मोदि लोइने चवे ओ मानी ओके अदोम इसै सकपरो शक्ति उद्रिबा आई लाप ngamde इम्फाल कदागे इसै सकपा ओइब्रा खोगी बोल हंगाई चे इते मतखेलदा चे तखेल चाक थोंग लब्रो चाक थोंग लबो हाय चाक थोंग मसु जारे बोल कई मतम से 7:35 पुंग तेरम खा हेलबन ने चाक थोंग मसु जारे अदो आई कुन था दे बोल आई ngasi se ko sum hak sei tina ding ngi du gai ngatang sang muduga ai ga su ngasi bazar chalu na hayeng lai gi thabak leyena ko du cha thak lo gai na du ding atang lb hi yenge chinaw myam unage hayeng de kano oi ga dum na ko tam thongdri hinjang semi kari hinjang no ite matakhel hoida iga hoye imoinu se ngasai da kaw uklang dhilama lb tharam bara ibohal ai fajan ai mobile akhoi se net anungai te ni bon chanda urga ne net jam nungai te khambane aduna ai su video lo to jam waye bol yumda ne net ka waye ba wayam hobani ne adam stroke tutorial stroke ta thola gana mu upload tore aduna hana video si wale thanga pangamde aduna tawramni tilda hoy oh ngasai nungthil la kaino ai hapeuro mi ko ai ngasi ju isai chalu ye bol sora chalu bani na ne aduna kaino se ai sina game over harira
넌디디 짝 통어보. करी लमदनो एश तार बोर्जेन पुंग लाए करी लमदनो ता बोर्जेन हरे कृष्णा आई युमदनी युमदा ता बोर्जेन चाइसिंग होना बिरब्रो क्वाडो काई थंगो हुंदी लफोई सिदिबो करी लमद लाऊगे क्वादो लोहरबा क्वादो से क्वादो लेसु लेहुती तु थोंद्रि चाक थोंद्रा कैदौरेगेने 이보라 너가 구박 당글래 구박 이보라기 당글래 뭐 구박 이거 말이고 마하바로타 거기 소보는 아 히름비야 뭐게노 까이 하이브로 만두기 뱀능 짜토게 이볼 짝짜들이 꽈무땀 짜세 이볼 짝짜들이 꽈무땀 짜세 꽈부까이노네 너 와리잖아 레레 짱장 어저 강어보면 곤따디 nga xem mà phung khai mà đấy chiu cha pu pa cái mà hay gì 에 이보할래 돈이 너니 미역 베기 분시야 시디 누가이 토거다 미보할래 이가 세 와칸 누가이바 미니코 예스 에디 와칸야 누가이 보할 자자 누가이 토거 분시제 이 세대 아들네 호 분시 제제로 이니가 하이들어 나 아들이 원나봐 누가이 그 토거다니 분시야 버시디 보할 có nungai thục bai city pura nungai thục hai bana te ko matang matam chana nungai ba ko hoi tar bojen hare krishna tada nanau mangona bhakti kachari ko tada jay ta bojen chak thong bro nanau na bhakti kachari bhakti na निमंत्रण तुझे प्रेम चंदन ओयरा कचरी ताद भक्ति कचरी हरे कृष्णा चुम्मी एगा थैंक यू चुम्मी एगा थैंक यू होनद्री चाक चमांगी केबा 레전돌 로리 레전돌 로리 그봐 호나드리 짝정왕기 레전돌 로리 그다이다 호직부 그다이 레전돌은 따다 따다 부수 에나 제이 하이비고 이가 아도 아코이 따다 보젠 아코기 나우 이보 할나수 따다 팜다 제이 하나 भक्ति कलई तो तादन अखोगी इबो हल्दसु जारगदि लिंक तोबियो कोई इबो हल्दा माइसु सपोर्ट तोबिरमु ताबोजेन अदुगा मागि सोदन सपोर्ट तोरकनी ओ माय गॉड आइगी चननजु लाए अंजु इबु हाय चननजु चाक थोंगबो एस ए मचानुगी मरु कोपदु उदन सिबना warigi oina baton lakla oi ta tumna ka toroganu ko isagi baton lakami ibo asiba pudoram thongi bung okay cái nhang thongi chan jo ibo na anjo hai na ko le thane chadago
ꯑꯁ ꯑꯩ ꯑꯩꯈꯣꯏ ꯅꯟꯗꯤ ꯋꯥ ꯇꯥ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯑꯦ ꯏꯕꯣꯜ ꯑꯩꯈꯣꯏ ꯅꯟꯗꯤꯒꯤ ꯀꯣꯃꯦꯟ ꯑꯝꯇꯪ ꯌꯦꯡꯉꯣꯏ ꯅꯪ ꯀꯩ ꯍꯥꯏ ꯌꯦꯡꯉꯨꯁꯦ ꯏꯕꯣ ꯑꯁꯤꯕ ꯄꯨꯊꯣꯛꯑꯝꯗꯥꯏꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯣ ꯍꯥꯏꯅꯦꯕꯣ ꯅꯨꯡꯗꯥꯡꯁꯤꯒ ꯀꯩꯅꯣꯒꯗꯒ ꯆꯠꯀꯗꯕ ꯃꯤ ꯂꯩꯔꯕꯅꯦ ꯅꯟꯗꯤ ꯅꯟꯗꯤ ꯅꯣꯏ ꯈꯨꯟꯗꯒ ꯄꯨꯊꯣꯛꯀꯗꯕ ꯃꯤ ꯂꯩꯔꯕꯣ ꯅꯪꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯑꯌꯥ ꯃꯅꯥ ꯑꯩ ꯏꯆꯟ ꯅꯟꯖꯨꯅ ꯍꯥꯏꯔꯛꯏꯕ ꯅꯪꯗꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯪ ꯍꯥꯏꯁꯤ ꯑꯌꯥ ꯑꯣ ꯑꯁꯤꯕ ꯄꯨꯊꯣꯛꯑꯝꯗꯥꯏ ꯏꯁꯩ ꯁꯛ ꯍꯥꯏꯅꯤ ꯏꯆꯟ ꯅꯟꯖꯨ ꯃꯥꯏꯁꯦ ꯈꯪꯗꯦ ꯃꯣꯏ ꯈꯨꯟꯗ ꯄꯨꯊꯣꯛꯀꯗꯕ ꯃꯤ ꯂꯩꯔꯦꯕ ꯀꯩꯅꯣ ꯇꯥꯘꯤꯟ ꯇꯥꯇꯦꯡ ꯇꯥ ꯊꯦ ꯈꯤꯠ ꯇꯥ ꯑꯣ ꯇꯨ ꯕꯣꯔꯖꯦꯅ ꯆꯩꯔꯦꯗꯣ ꯅꯪꯗꯤ ꯌꯦꯡꯉꯣ ꯄꯥꯔꯣ ꯅꯪꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯅꯪꯗꯤ ꯌꯦꯡꯉꯨꯗꯣ ꯏꯇꯩꯃ ꯇꯈꯦꯜꯅ ꯀꯔꯤ ꯍꯥꯏꯅꯣ ꯅꯪꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯅꯣꯛꯇꯣꯔꯦ ꯇꯨ ꯅꯟꯗꯤꯅ ꯁꯛꯂꯣ ꯏꯕꯨꯡ ꯉꯥꯏꯌꯦ ꯅꯟꯗꯤ ꯅꯕꯨꯡ ꯁꯛꯄ ꯉꯝꯃꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦꯅ ꯃꯗꯨꯒꯤ ꯏꯁꯩꯗꯣ ꯁꯛꯄ ꯉꯝꯃꯣꯏ ꯏꯕꯨꯡ ꯕꯣꯔꯤ ꯊꯣꯡꯉꯤ ꯑꯣꯀꯦ ꯕꯣꯔꯤ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯟꯖꯨꯅ ꯕꯣꯔꯤꯁꯨ ꯍꯥꯎꯕꯅꯤ 이보헐 짜드리네 통이 음 그래봐 녹고도 로래 머리 녹고도 로래 이가 아두기 이세이 삭라시 아이 돌아게 이번 돌아가는 어제 뭐땀 짜대 톡박이 꺼 어제 아두 이세이 삭 뭐땀 맞대 하고 있는데 마모모강문이 강아봐 이번 소리 아이 과후래꺼 아이 후엄나 너는 오할랑을 떠보니도 이번 아이 과암땀 후게 떠 아이 과암 빰이꺼 ꯑꯗꯨꯅ ꯑꯩ ꯀ꯭ꯋꯥꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯀ꯭ꯋꯥ ꯆꯥ ꯅꯣꯏꯅ ꯃꯇꯝ ꯅꯣꯡꯃꯇ ꯅꯣꯡꯃꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯅꯤꯀꯣ ꯎꯅꯕ ꯃꯇꯝꯗ ꯅꯕꯨꯡ ꯑꯩꯒꯤ ꯍꯥꯏꯕꯅ ꯌꯥꯝ ꯍꯥꯏꯕꯀꯣ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯆꯥꯛꯀꯥ ꯑꯃ ꯕꯁ ꯑꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯌꯦ ꯑꯩ ꯆꯠꯇꯣꯔꯦ ꯑꯗꯨꯒꯤꯅꯦ ꯍꯦꯠ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯀꯩ ꯅꯪ ꯑꯗꯨ ꯋꯥꯍꯩꯗꯣ ꯍꯥꯏꯕ ꯍꯧꯅꯗꯦ ꯅꯪꯗꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯐꯠꯇꯦꯅꯦꯗꯣ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯆꯨꯝꯅ ꯁꯨꯝ ꯏꯕꯨꯡ ꯏꯁꯩ ꯇꯥꯅꯤꯡꯉꯤ ꯍꯥꯏꯌꯣ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯤ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯅꯪꯗꯤ ꯐꯠꯇꯦꯀꯣ ꯀꯩꯅꯣ ꯑꯃꯁꯨ ꯍꯪꯉꯦ ꯑꯗꯨ ꯀꯅꯥꯅꯣ ꯆꯠꯇꯣꯔꯤꯒꯦ ꯑꯩ ꯃꯅꯥꯎ ꯀꯥꯞ ꯊꯥꯕ ꯂꯣꯏꯕꯗ ꯉꯥꯏ ꯎꯔꯦꯗ ꯅꯪꯗꯤ ꯃꯤꯅ ꯍꯥꯏꯔꯛꯏꯁꯦ ꯅꯪꯁꯨ ꯎꯔꯝꯒꯅꯤꯗ ꯀꯣꯃꯦꯟ ꯏꯔꯛꯏꯁꯦ ꯍꯣꯏ ꯇꯥꯗ ꯄꯣꯠꯁꯦꯅ ꯀꯩ ꯍꯥꯏꯅꯣ ꯀꯩꯅꯣ ꯀꯅꯥꯅꯣ ꯆꯠꯇꯣꯔꯒꯦ ꯑꯩ ꯃꯅꯥꯎ ꯀꯥꯞ ꯊꯥꯕ ꯂꯣꯏꯕꯗ ꯉꯥꯏ ꯄꯨꯡ ꯃꯅꯥꯎ ꯀꯥꯞ ꯊꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯦ ꯅꯪ ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯏꯕꯣꯅ ꯃꯥꯏ ꯌꯥꯏ ꯑꯩꯒ ꯈꯨꯕꯤꯕꯨ ꯂꯩ ꯃꯥꯏꯕꯨ ꯂꯣꯏꯔꯦ ꯑꯩ ꯅꯟꯗꯦ ꯅꯪ ꯂꯥꯏꯐꯇ ꯄꯣꯊꯥꯔꯣ ꯏꯕꯦꯝꯃ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯔꯣꯏ ꯑꯣꯀꯦ ꯃꯌꯥꯝ ꯑꯩꯁꯦ ꯈꯤꯇꯪ ꯍꯔꯥꯎꯕ ꯇꯌꯥꯝ ꯄꯥꯝꯃꯤ ꯈꯤꯇꯪ ꯅꯣꯛꯄ ꯄꯥꯝꯃꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ ꯑꯩꯁꯦ ꯈꯤꯇꯪ ꯍꯔꯥꯎ ꯇꯌꯥꯝ ꯄꯥꯝꯃꯤꯀꯣ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯂꯩꯍꯧꯒꯅꯤ ꯀꯩꯕ ꯑꯐꯨ ꯁꯛꯄꯤꯔꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯔꯣ ꯁꯛꯑꯣ ꯑꯩꯒ ꯅꯪ ꯆꯥꯒꯁꯨ ꯑꯆꯥꯄꯣꯠ ꯌꯥꯝꯅ ꯆꯥꯏ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤ ꯅꯪꯗꯤ ꯍꯥꯏꯅꯨꯅꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯏꯆꯟ ꯑꯟꯖꯨꯅ ꯍꯥꯏ ꯇꯥꯎ ꯅꯪꯗꯤ ꯑꯗꯨ ꯍꯥꯏꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯇꯥꯔꯕ ꯅꯪ ꯀꯩꯅꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯐꯗꯤ ꯐꯩ ꯅꯥꯝ ꯇꯥꯕꯅꯤꯀꯣ ꯑꯗꯣ ꯑꯗꯨꯏꯁꯨ ꯑꯁꯤꯒꯨꯝꯕ ꯀꯣ ꯃꯣꯟꯁꯤꯀꯥ ꯍꯥꯏꯕ ꯃꯣꯟꯁꯤꯀꯥꯁꯦ ꯅꯨꯡꯗꯥꯡꯗ ꯁꯛꯅꯗꯦꯀꯣ ꯏꯆꯟ ꯑꯗꯨꯅ ꯅꯪꯗꯤ ꯍꯥꯏꯅꯨꯅꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏꯌꯦ ꯏꯕꯨꯡ ꯀꯣꯃꯦꯟ ꯑꯗꯨꯅꯤ ꯀ꯭ꯋꯥꯁꯨ ꯆꯥ ꯉꯥꯡꯉꯨꯀꯣ ꯏꯕꯨꯡ ꯄꯥꯝꯃꯤꯁꯦ
hàng monshika sakna ite phate ai chale aiga nandigi wari se ai talle chakan ibon dum layo la dum phang nok shan dum hai po hai di mida isen nandigi se ko dum pam jabado khogi lei na ko ai te mat khena anjo chak loi ra bro nandina anju hai na ka to ra ibung a kai ba mathakta comment ama paramdre aigi ohe uhogdre ne chan nabung nok pelang ne beda thank you for life marakta thengna si okay tada una si chinau na yek ba chet ta khello di kaino khoi chan anju ki comment le ri sibo ai uhogdre ne nandi hainu ne tabri nungai te ne asima le re kena cha su cha ngang ko ibung pamisya hoi jate kali hoge na ibu ute ne ibu hol chadri ne thongi sidi le ne ibung bori thongi aduna tro cheta khel loitri haya ade ite mat takhen hare khoi tada bojen pungje bada subscriber to vidra bo haya chagi dho hojikta pakhare okay nandi saklo ibung nandi nang nabung haise kyan taw ba nungthang da ne monshika sakna te phatte haibane ba ko monshika do pungche sakpa jati okay ai chan nandi ki pe na bi damakta only padam khutang ko yamate nandi nang hainu ko ibo na chawre chu ura ba chen nandi nang talibo eung ite ma ta khaina mu ping thele che saklo ai saklo nandi na mu yong ge tam hai hakjang pong khang nei hong gani thong ai chiếc lăng bồi khi gani hakjang pong khang nei hong gani giờ bên đi hay tên nô lì bas năng cái mai thong đúng 진다 누가 농리 탐나래 비마 나 진두나 거기 그리 해 ngasang makham to law ba nu idro baw mu law nang ba ngasang ni maya mu law na chindo nu khok pun na baw de law thui na ya nu le ha na bung điêu kìa phải ba se idea talle ta bo ai akwai an jun hai tau ko nan di phải ba se ai di talle ta bo nan di ma ne no le na ta no le na te ibung kapli ni siu kapli ni siu kai no ne ô ôi mà ôi mà ấy xì đôi đây ngay xì có nuôi năng đi năng mà tàu dây xì đôi đây cấp con xe nó bung pi tê thôi mà đủ mà nó pi cái xe cái gì phi đó nó bung tụi trên tê thôi xe tụi trên tê thôi tụi gì trên tê thôi cái đó năng đi nè anh du hay năng đi năng xí ni hay
khang gì đó mày am ai đi YouTube channel sẽ cái trong một đấy có chỉ nào mày am su nó lúc đấy này mày am lắm ai deal sẽ pura enjoy food you mày am có ai smart tông thay làm đấy ado ai na tông chơi bài YouTube channel sẽ đi mày am có cái mày am unaga harau tiang masih masih gak nambah ai tau bani có mày am hay tung nào bada ai cái có lẽ hồi đó bài này ai tau bani mày am có tupina no namit keba nam thiram gani ibung di wari di nandi no nabung tu kiri ni matan ismal si bayadam gulab ki manam khangabo nabung di ne kok khajai chimban nator mit pisum laibak ngaksham khudang khwang pu khong any matam na manam leite nungsiba manam matani nabung manggol gidi khangabo yam ingbra manggol oh ite mai ingi te mana ingi as ai nandi wai jung ko mana pam di sei sakpa du mana tupi na nam thiram gani bung kaina nam ge tupi se yeng ne manam se nam si bra ne yeng ba nam thi bra ne yeng matam amada unara khini nadi nabung manggol ga matam do ga nabung manggol ga thangna matam do amna khangin nabung manangon che tupi se nam thi da bra hai bada karigi hoji da khut indhorei ba hoji ga ismane indhorei no na khut to Enggak. Mana kuda? unaba matamda tupi do purakan ko ai purakani ai tupi se ai suru sudo ngasi ai tupi se ke manam se ai hoji rang ne packing do thamaga yang matari pula ke nang kali no goda de ichen na nai ta ba nang nandi nang suba nang suba udah na 파기 떠보니다 좀 거기는 네 수잠 농시 내가 애기 있잖아 줘 남파이 이때 맞다 kel 착하라 벌레 뭐 강디네 양 셰미야 빈두고 짝통어 뭐 강디 nga ing ma se mayam ne kwa mati ma cha di ne nungai ba ko nungai ma ja ai kwa ka pa me khang ge da aina elbi thab se mi se lai te lak ti ai mi ka su ya ai lai te mi ma ka le ndi tabra mi ma ka le ye mi ma ka le ye wanda mi la ta ba ai nga tang jeng ai sum jeng mani de ma matam khem phang nga la chala ni inang nak ngai ko ge ro bi ta lak te ko ro bi lak te inang nang ngai ko ine kha da le mi ro bi ta do ko te mata khe le ri bo
ꯑꯩꯈꯣꯏ ꯅꯟꯗꯤ ꯂꯩꯔꯤꯕꯣ ꯅꯟꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯄꯣꯊꯥꯔꯒꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯑꯣ ꯂꯥꯏꯚ ꯌꯥꯝ ꯊꯥꯅꯔꯤ ꯑꯗꯨꯅ ꯑꯣꯏꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯊꯥꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯗ ꯑꯩꯁꯨ ꯊꯥꯅꯤꯡꯗꯦꯗ ꯑꯗꯨꯒ ꯑꯩꯅꯅꯦ ꯇꯥꯕ꯭ꯔꯥ ꯏꯆꯟ ꯅꯟꯖꯨ ꯑꯩꯅꯅꯦ ꯀꯩꯗ ꯍꯌꯦꯡ ꯗꯦꯠ 31 ꯂꯥꯛꯑꯅꯤꯅꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯌꯥꯝꯗꯣ ꯏꯆꯤꯟ ꯏꯅꯥꯎꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ 2024ꯅ ꯆꯪꯉꯛꯄꯁꯤꯗꯀꯣ ꯃꯌꯥꯝꯒ ꯋꯥꯔꯤ ꯅꯪ ꯁꯨꯅꯒꯦ ꯁꯛ ꯃꯥꯏ ꯎꯅꯒꯦ ꯍꯥꯏꯅꯅꯦ ꯑꯩꯅ ꯉꯥꯛꯇꯪ ꯊꯥꯒꯦꯅ ꯑꯦꯜꯕꯤ ꯑꯗꯨꯝ ꯊꯥꯕꯅꯤ ꯑꯗꯨꯝ ꯅꯟꯖꯨ ꯅꯟꯗꯤ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯅꯟꯗꯤ ꯅꯪ ꯍꯥꯏ ꯑꯗꯣ ꯑꯟꯖꯨ ꯑꯩꯈꯣꯏ ꯑꯟꯖꯨꯅ ꯐꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯟꯗꯤꯁꯦ ꯃꯥ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯥ ꯍꯥꯏꯗꯧ ꯍꯩ ꯌꯥꯝ ꯉꯥꯡꯉꯦ ꯇꯥꯏꯌꯦ ꯏꯕꯨꯡ ꯍꯣꯏꯌꯦ ꯑꯗꯨꯅꯤ ꯑꯩꯅꯅꯦ ꯑꯩ ꯑꯦꯜꯕꯤꯗꯤ ꯊꯥꯅꯤꯡꯗꯦꯗ ꯀꯩꯝꯇ ꯑꯩ ꯃꯇꯝꯁꯨ ꯐꯪꯗꯦ ꯀꯩꯗꯧꯅꯤ ꯏꯁꯩ ꯁꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯉꯁꯤꯁꯦ ꯂꯥꯁꯀꯤ ꯑꯣꯏꯅꯅꯦ ꯍꯌꯦꯡ ꯀꯩꯅꯣ ꯗꯦꯠ 31 ꯂꯥꯛꯑꯅꯤꯗꯅꯀꯣ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯇꯪ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯜꯕꯤ ꯃꯇꯦꯡ ꯊꯥꯒ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯟꯗꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯃꯥꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯩ ꯆꯪꯉꯔꯣꯏ ꯃꯥꯁꯦ ꯌꯥꯝꯅ ꯋꯥꯍꯩ ꯃꯑꯣꯡ ꯌꯥꯝ ꯉꯥꯡꯉꯤ ꯃꯁꯤ ꯃꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯏꯆꯟꯒꯤꯗ ꯃꯆꯟꯒꯤ ꯊꯕꯛ ꯊꯣꯛꯄꯗꯣ ꯃꯕꯨꯡꯅ ꯏꯁꯩ ꯁꯛꯅꯕ꯭ꯔꯣ ꯃꯕꯨꯡꯅ ꯀꯩꯅꯣ ꯇꯧꯅꯕ꯭ꯔꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯃꯆꯟꯅ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯔꯗꯤ ꯃꯆꯟꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯃꯕꯨꯡ ꯑꯣꯏꯕꯁꯤꯡꯗꯨꯅ ꯃꯧꯄꯥ ꯑꯣꯏꯕꯁꯤꯡꯗꯨꯅ ꯃꯆꯟꯒꯤ ꯃꯆꯦꯒꯤ ꯍꯦꯜꯞ ꯇꯧꯒꯗꯕꯅꯤ ꯀꯣ ꯄꯥꯡꯒꯟꯇꯅ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯇꯧꯒꯗꯕꯅꯤ ꯅꯪꯗꯤ ꯅꯆꯟꯒꯤ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯗꯤ ꯏꯕꯨꯡꯅ ꯀꯩꯅꯣꯗ ꯏꯁꯩ ꯁꯛꯄꯤꯌꯨ ꯀꯥꯏꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯏꯕꯨꯡꯅꯦ ꯅꯪ ꯂꯥꯏꯔꯤꯛꯀ ꯁꯨꯡꯇꯧ ꯇꯧꯔꯣꯏꯗꯕꯅꯤ ꯅꯪꯗꯤ ꯈꯪꯕꯣ ꯑꯣ ꯏꯇꯩꯃ ꯇꯈꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯏꯇꯩꯃ ꯃꯃꯥ ꯀꯤꯆꯤꯟꯅ ꯃꯪꯒꯣꯜꯅꯇꯥ ꯍꯥꯏꯅ ꯃꯃꯥ ꯀꯤꯇꯟ ꯊꯥꯒꯠꯆꯔꯤ ꯃꯪꯒꯣꯜꯅꯇꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯩꯗꯃꯛ ꯂꯥꯛꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯏꯇꯩꯃ ꯇꯈꯦꯜ ꯇꯥꯔꯤꯌꯦ ꯃꯃꯥ ꯀꯤꯆꯤꯟꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯀꯤꯆꯤꯟꯕꯨ ꯃꯪꯒꯣꯜꯅꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯇꯈꯦꯜ ꯃꯃꯥ ꯀꯤꯆꯤꯟ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯑꯦꯜꯕꯤꯗ ꯎꯅꯕꯁꯦ ꯑꯗ ꯑꯩꯈꯣꯏ ꯏꯆꯟ ꯑꯟꯖꯨ ꯑꯩ ꯏꯆꯟ ꯅꯨꯄꯤ ꯑꯟꯖꯨꯅꯁꯨ ꯍꯪꯉꯦ ꯃꯃꯥ ꯀꯤꯆꯟꯗ ꯀꯔꯤ ꯏꯟꯁꯥꯡ ꯆꯦ ꯇꯈꯦꯜ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯔꯦ ꯃꯃꯥ ꯀꯤꯆꯟꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯔꯦ ꯅꯟꯗꯤ ꯅꯪ ꯂꯩꯔꯤꯕꯣ ꯀꯩꯗꯧꯔ ꯀꯞꯂꯤꯔ ꯀꯩꯗꯧꯅꯣ ꯅꯕꯨꯡꯅ ꯍꯥꯏ ꯁꯥꯎꯔꯕ ꯅꯪ ꯅꯟꯗꯤ ꯅꯪ ꯁꯥꯎꯔꯕꯣ ꯅꯕꯨꯡꯅ ꯉꯥꯡꯉꯤꯁꯦ ꯏꯆꯟꯅꯦꯅ ꯅꯨꯡꯁꯤꯅꯀꯣ ꯏꯆꯟ ꯄꯣꯛꯃꯤꯟꯅꯕꯒꯨꯝꯅ ꯈꯜꯂꯒ ꯑꯩ ꯍꯥꯏꯕꯅꯤꯗ ꯏꯆꯟꯗ ꯅꯨꯡꯁꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯐꯠꯇꯦꯕ ꯀꯩꯒꯨꯝꯕ ꯏꯆꯟꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯒꯥꯝ ꯊꯣꯛꯄꯗꯅꯦ ꯍꯥꯏꯔꯣ ꯅꯕꯨꯡ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯆꯟꯒꯤꯗꯃꯛꯇ ꯁꯤꯌꯣꯔ ꯅꯕꯨꯡ ꯃꯪꯒꯣꯜꯗꯤꯀꯣ ꯃꯤꯒ ꯃꯥꯟꯅꯗꯦ ꯅꯕꯨꯡ ꯃꯪꯒꯣꯜꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯖꯕ ꯂꯩꯖꯗ꯭ꯔꯒꯁꯨ ꯀꯣ ꯌꯥꯝꯅ ꯊꯃꯣꯏ ꯗꯤꯜꯗꯥꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯏꯆꯟ ꯅꯟꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗꯅꯦ ꯄꯩꯁꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎ ꯅꯕꯨꯡ ꯁꯣꯏꯗꯅ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯔꯒꯅꯤ ꯅꯕꯨꯡ ꯃꯪꯒꯣꯜꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤꯀꯣ ꯃꯃꯥ ꯀꯦꯆꯤꯟ ꯍꯥꯏꯔꯦ ꯑꯟꯖꯨ ꯊꯣꯡꯗ꯭ꯔꯤ ꯍꯤꯟꯖꯥꯡ ꯈꯪꯗ꯭ꯔꯤ ꯍꯤꯟꯖꯥꯡ ꯀꯩ ꯍꯤꯟꯖꯥꯡ ꯊꯣꯡꯅꯤ ꯈꯪꯗ꯭ꯔꯤ ꯍꯥꯏꯀꯣ ꯅꯟꯗꯤ ꯀꯩꯗꯧꯔ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯅꯪ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯃꯥ ꯀꯤꯆꯟꯅ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ
ꯃꯪꯒꯣꯟ ꯑꯇꯩ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯗꯨꯅ ꯑꯣꯟ ꯂꯩꯕꯒꯤꯗꯃꯛꯇ ꯃꯃꯥ ꯀꯩꯆꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯀꯣ ꯄꯩꯁꯥ ꯇꯥꯟꯕꯩꯁꯨ ꯅꯠꯆꯗꯦ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯇꯌꯥꯝꯕꯁꯦ ꯀꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯔꯒ ꯈꯪꯅ ꯆꯥꯟꯅꯅ ꯎꯅꯕꯁꯦ ꯃꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯄꯥꯎꯔꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯑꯩ ꯑꯦꯟꯖꯣꯏ ꯇꯧꯖꯩ ꯍꯔꯥꯎ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯅ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯃꯌꯥꯝ ꯀꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝ ꯎꯅꯔꯒꯅꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯁꯨ ꯀꯥꯎꯕ ꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯇꯣ ꯑꯩꯈꯣꯏ ꯅꯟꯗꯤ ꯂꯣꯏꯈꯤꯗꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯟꯖꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯏꯕꯨꯡ ꯏꯁꯩ ꯑꯃꯠꯇ ꯁꯛꯑꯣ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯏꯁꯩ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩꯀꯣ ꯅꯠ ꯁꯪꯀꯤꯇ ꯅꯠꯇꯕꯗ ꯑꯥꯙꯨꯅꯤꯛꯇ ꯑꯗꯣ ꯑꯩꯅ ꯑꯥꯙꯨꯅꯤꯛ ꯁꯛꯄꯁꯦ ꯃꯌꯥꯝꯅꯦ ꯑꯩ ꯈꯔ ꯍꯥꯏꯗꯤ ꯀꯩ ꯄꯛꯆꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯂꯩ ꯑꯗꯣ ꯑꯩ ꯁꯛꯑꯒ ꯃꯌꯥꯝ ꯅꯣꯛꯄꯗ ꯄꯨꯂꯤ ꯄꯥꯏꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯠ ꯁꯪꯀꯤꯇꯅ ꯁꯨꯝ ꯁꯛꯈꯤꯕꯅꯤꯀꯣ ꯑꯗꯣ ꯁꯛꯑꯔꯣꯏꯗ ꯏꯆꯟ ꯑꯟꯖꯨ ꯑꯗꯨꯝ ꯏꯀꯥꯏ ꯀꯔꯤꯅꯣ ꯏꯕꯨꯡ ꯐꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯏꯕꯨꯡ ꯐꯥꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯅꯟꯗꯤꯅ ꯑꯩꯈꯣꯏ ꯏꯆꯟ ꯑꯟꯖꯨꯅ ꯍꯥꯏꯕ ꯏꯕꯨꯡ ꯏꯁꯩ ꯑꯃꯇ ꯁꯛꯎ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯏꯁꯩꯁꯦ ꯅꯠ ꯁꯪꯒꯤꯇ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯅꯤꯡꯕꯅꯦꯕ ꯑꯗꯣ ꯄ꯭ꯔꯥꯊꯅꯥ ꯑꯃꯇꯪ ꯃꯪꯒꯣꯜ ꯑꯗꯣ ꯑꯃꯁꯨ ꯄꯤꯡ ꯊꯦꯂꯦꯁꯦ ꯏꯇꯩꯃ ꯇꯈꯦꯜ ꯑꯃꯨꯛ ꯑꯩ ꯂꯩꯅꯦ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯟ ꯅꯟꯗꯤ ꯏꯕꯨꯡꯒꯤ ꯏꯁꯩ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯩꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯃꯃꯥ ꯀꯥꯏꯗꯒꯤ ꯐꯤꯂꯣꯡꯇꯨ ꯑꯩ ꯂꯣꯜꯂꯒꯦ ꯏꯕꯨꯡ ꯁꯛꯑꯣ ꯀꯩ ꯏꯁꯩ ꯁꯛꯀꯅꯤ ꯆꯪꯖꯔꯤ ꯆꯣꯔꯣꯅ हां कृष्ण चैतन्य 정절이 쪼론다 정절이 쪼론다 हाँ कृष्ण चैतन्य 정절이 쪼론다 Mày cô ba anh dính lên vào 정저 풍래자리에 또르시나 시조롱 떠나 정절이 쪼론나 잘했고 있잖아 줘 이봉 ꯀꯔꯤ ꯏꯁꯩꯅꯣ ꯑꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒꯧꯔꯥꯡꯒ ꯄ꯭ꯔꯊꯅꯥ ꯍꯥꯏꯇꯥꯔꯦ ꯒꯧꯔꯆꯟꯗ꯭ꯔ ꯄ꯭ꯔꯊꯅꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯛꯄꯗꯨꯅ ꯂꯂꯤꯁꯥ ꯄ꯭ꯔꯊꯅꯥ ꯃꯣꯟꯁꯤꯀꯥ ꯉꯁꯥꯏ ꯏꯆꯟꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯟꯗꯤꯅ ꯍꯛꯆꯥꯡ ꯄꯣꯡꯈꯥꯡ ꯁꯧ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯃꯣꯟꯁꯤꯀꯥ ꯀꯧꯏꯀꯣ ꯍꯧꯖꯤꯛ ꯏꯕꯨꯡ ꯍꯥꯏꯅ ꯄꯦꯂꯤ ꯄꯤ ꯇꯧꯋꯤ ꯅꯟꯗꯤꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯁꯩꯁꯤꯅ ꯒꯧꯔꯆꯟꯗ꯭ꯔ ꯄ꯭ꯔꯊꯅꯥ ꯀꯧꯏꯀꯣ ꯒꯧꯔꯥꯡꯒ ꯄ꯭ꯔꯚꯨ 이붕 잘해 땡큐 ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯟꯖꯨꯅ ꯍꯥꯏꯔꯦ ꯏꯕꯨꯡ ꯌꯥꯔꯦ ꯌꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯟꯗꯤ ꯅꯪ ꯆꯥꯛ ꯊꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯑꯉꯥꯡ ꯀꯩꯗꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯣ ꯁꯟꯙꯥꯒꯤ ꯑꯥꯔꯇꯤꯒꯤ
ꯗꯣ ꯃꯅꯤꯄꯨꯔꯤꯗ ꯁꯛꯂꯣ ꯑꯁ ꯇꯣ ꯌꯥꯔꯦꯁꯦ ꯑꯔꯥꯇꯤ ꯐꯔꯥꯇꯤꯗꯣ ꯀꯠꯂꯣ ꯑꯔꯥꯇꯤ ꯐꯔꯥꯇꯤꯗꯣ ꯐꯖꯅ ꯉꯥꯁꯤꯡ ꯊꯣꯡꯉꯒꯅꯦ ꯂꯤꯁꯥ ꯏꯕꯨꯡ ꯄ꯭ꯂꯤꯖ ꯀꯥꯏ ꯏꯕꯨꯡ ꯑꯩ ꯁꯥꯎꯔꯒꯦ ꯁꯥꯎꯅꯨ ꯏꯕꯦꯝꯃ ꯏꯪꯊꯝꯊꯥꯗ ꯁꯥꯎꯕꯗꯤ ꯐꯠꯇꯕꯅꯤ ꯈꯪꯉꯕ ꯏꯪꯊꯝꯊꯥꯗ ꯁꯥꯎꯔꯗꯤꯅꯦ ꯕ꯭ꯔꯦꯀꯦꯠ 2 ꯂꯣꯟ ꯃꯊꯧ ꯇꯥꯕꯅꯤ 이때문에 딱 해냈다 우리 형 नंदी कालीन नगर नंदी कालीन नगर नंदी कई हाइतारे अखोगी ओजा खंबदो मोय मनाक्ता लेब्रा ꯁꯨꯡꯁꯛ ꯁꯛꯑꯣꯏ ꯁꯛꯂꯣ ꯍꯥꯏꯁꯤꯅꯕꯨ ꯅꯦꯠ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯒꯤ ꯍꯣꯏ ꯅꯦꯠ ꯑꯗꯨꯅꯦ ꯉꯁꯥꯏ ꯍꯥꯏꯗꯣ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯁꯦ 이때면 딱해 ꯅꯪꯁꯨ ꯍꯩꯅꯦ ꯀꯣꯛꯀꯨꯝꯕꯗ ꯁꯤꯡꯆꯦꯞ ꯊꯥꯕꯁꯤ ꯍꯩꯅꯦ ꯀꯔꯤ ꯍꯥꯏ ꯀ꯭ꯔꯤꯁꯅꯅ ꯆꯀ꯭ꯔ ꯂꯪꯉꯒ ꯚꯤꯝꯅ ꯒꯗꯥ ꯂꯪꯉ ꯃꯌꯥꯏ ꯂꯩꯔꯒ ꯃꯔꯩ ꯕꯔꯃꯥꯒꯤ ꯃꯍꯥꯗꯦꯕꯅ ꯇ꯭ꯔꯤꯁꯨꯜ ꯂꯪꯉꯒ ꯆꯀ꯭ꯔꯒꯤ ꯒꯣꯗꯥ ꯃꯌꯥꯏꯗ ꯁꯤꯡꯆꯦꯞ ꯊꯥꯕ ꯃꯩ ꯕꯔꯃꯥꯒꯤ ꯖꯤꯕꯤ ꯈꯨꯖꯥꯏꯅ ꯇ꯭ꯔꯤꯁꯨꯜ ꯀꯥꯔꯣꯡꯗ ꯂꯧꯔꯒ ꯀꯣꯇꯣꯛ ꯀꯣꯇꯣꯛ ꯅꯤꯡꯉ ꯂꯩꯕ ꯈꯪꯉꯕꯣ ꯑꯗꯨꯗ ꯍꯣꯏ ꯁꯛꯂꯣ ꯏꯁꯩ ꯅꯨꯡꯁꯤꯕꯗꯣ ꯉꯁꯤꯒꯤꯗꯤ ꯁꯛꯂꯔꯣꯏꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯛꯂꯒꯦ ꯁꯟꯗꯥ ꯒꯧꯔꯤ ꯏꯁꯩꯗꯣ ꯉꯁꯤ ꯁꯛꯂꯔꯣꯏ ꯇꯈꯦꯜ ꯏꯕꯨꯡꯗ ꯍꯥꯏꯔꯨꯕ 이전 난디 농치비 나쨌다 길다 하이라수 나붕디 삭라로네 가시기디 오이나 짤라 이전 난디 기게나 너나 하이라버수 삭라로네 가시디 카나와 시누가이띠네 이전 비만난디 사나 타칼리붕다 하이루바 캄바 खांबर शिवतनंग लाकदरो कनादनो हाई बदो नंदी नंगे मधुम चाहती है हयेंग सिथातिवान दिसंबोनी बाई बाई तो बन में मगदद कपकनुने नुसीबी मिलूगी पिरांग दो मतम खंगदन थातगनु अरेंबद मांखिगनी इसन नंदी खंगबो 아이고 맵비엄마 쾅은 아래대 계산 이붕가요 네 dimjai kau kabo oke mayam pung kya sure munu pung kya rin thagde kau kau re ne pung tere ka mi kya thagi 40 minutes na mane 40 minute la 40 minute hele da kya na le ai pung kya thang kau kau re daga evening time ai ching anjun hai ba nandi gi ise jam phajai ibung thank you ibung gi chahi kya sure de nani nang hayo nang chahi kya sure am da hayo se adune sai na haina hi do mayam da sagi youtube da ngang na bani na ko video da ngang na sum na ming phana ko bo su jaw re mare di kaya da re ise ko bu jaw na re ite me ko bu jaw na re mare ming phana ko jar made waro no re si kana na chahi kya sure ge ha bi do nandi nang chahi kya sure hayo 19 kya re poi nandi na anju nang ha ha ꯄꯨꯡ ꯑꯃ ꯐꯥꯔꯦ ꯑꯦꯜꯕꯤ ꯊꯥꯔꯤꯁꯦ ꯑꯣꯀꯦ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯁꯤꯗꯤ ꯃꯨꯅꯨ ꯌꯦꯡꯍꯧꯗ꯭ꯔꯕ ꯑꯩ ꯌꯦꯡꯍꯧꯗ꯭ꯔꯦ ꯄꯨꯡ ꯑꯃ ꯐꯥꯔꯦ ꯏꯇꯩꯃ ꯑꯣꯀꯦ ꯏꯇꯩꯃ ꯇꯈꯦꯜ
이분기 하나 하요. 오케이, 아이기 43 years. 니푸가 훔토이. 43. 이전 기수 하이로. năng kia suy hay đó nhà ta hào rồi ấy cái hai đấy na chơi kia suy đấy ấy 43 suy đấy hai đấy năng cái đúng hai đó kia suy rồi kia suy hai đó mà mà sẽ tăng cái ngang hiểu 이거는 저희가 술에 아이는 할래 애기 60니 아 뭐도 저리 비마 탐비가 잘해 저희 홍부가네 10월이니까 저희 홍부 쇼가도 막 하이누다 농당시가 는데 몬시카 사이도 현절락들네 부톡고 셔설까네 하우누 मंगोन आइने चाही अनि हले इते मत खेबुदी काइदे बको हल्लसु हंदसु इते मको काइदे नंदी न चाही हुंबु सुराइ छि इते मा माना ngसागी hakjang pongkhang sau हाइबदो हजि पुथोकबै सकने ने मांगाम हेंजलदि चाही हुंबु सुरगान असिबु यौने आ मखरा पाइ मे खाइनिङि पेक लाउना ngamari ngam बे तुमाना करि नोइना हजि सा कासनरगा इबुं nang kunuk tu ha 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 saya tahu ini nanti ki kunuk dia ha 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 cuma dengan tu ha 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 hoi hai người mày đi ha 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 anh du cái này nanti hai đâu chơi cái sudah hai đâu nang oi tao ngang nó chơi không bù sudah cái đâu oi tao ngang nó không ra nang kali saya aku sih kayak khang nang bera nang na show tu hontok tinggal tu ni nang hol ka shodo kari jaw tun hai do nabung loi khangwa mini aisu khangaba nabung ga haire ro nang siste le mine ite manandi chei humbu shiu chumbira bro kaya ba ichen anjuna ichen pina ibung aidi tara roi aidugi isai sai di खम्बदो ऐगी इनाव निपानी इते मनंदी है नंगे हाइशिनी इते मनंदी नंग शोय रोय खंगेदना शोय ऐ जाची से हंग क्वाचावे का संगांग से असे का संगांग रो उनरदी यंग ऐ इसन पियान जुने इरे बो कमेंट नंग यंग नंदी पाव cái hai này cái dùng ya lại nhiều nè hồng nè măng go hồi nè thì vẫn ăn đi mà nhiều nè mắc gì mà sun pa tụi mày nè không bờ đồกันนั่นดีนะหุ่นบูชูเลยดีไอ้ชูจะให้ฮักกันนี่ไงกูโอ้ยมาอามาชุ่มมูลีงั้นไงจังเอ้จันนันจูnanti dia jasa aja senu nang di hajar ko nabung golai ngai dari nang kayu hajar ro nang humbu matoi sugeda kuntra sugeda kunbanga sugeda nanti gi mawa illaga nang comment ira bane nabung kai doge ngu khanga ba jan pia keba muri khanga ngasi ru mitna mayam ei lai ta lak pi ro china ma pore haija ge ite mate khere chinga ba ngasi akoi nandi na mana chahi humbu sura ne ite ma ka ge ite ma sayen bi nandi na kariguma chahi humbu je correct ore madi phai kayo nalandra bane ai ma ki video na suyeng je ngaro ite ma nandi sana tabiram gani amka haija ge ite ma nandi sana tabiram gani do ai ne chahi humbu ore madi phai oram darbida osang ngangam ba ite ma takhena राखी ओरसनु आई पुरादी हारे को साखी का हाइजर इते मत खेने राखी ओरसनु आई नंदी की वीडियो येंगरो को इतने पिया जुनो इबुंग हाइनो इते म कौनु बुबो कौ ए बुबो छु कौ रे बंधौ छु कौ रो इते मनंदी सनाई बि मा गी चही मसिंग फजना हाइद्रबने मयाम को इते मत खेने राखी ओरसनु साखी सु ओरसनु कसम जु ओरसनु आई नंदी की
ꯁꯣꯔꯤ ꯅꯟꯗꯤ ꯑꯗꯨꯝ ꯍꯥꯏꯔꯁꯦ ꯏꯇꯩꯃ ꯅꯟꯗꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯌꯦꯡ ꯌꯦꯡꯉꯣꯏ ꯕꯨꯕꯣꯛꯁꯨ ꯀꯧꯔꯣꯏ ꯐꯨꯕꯣꯛꯁꯨ ꯀꯧꯔꯣꯏ ꯇꯨꯕꯣꯛꯁꯨ ꯀꯧꯔꯣꯏ ꯊꯥꯊꯣꯛꯁꯨ ꯀꯧꯔꯣꯏ ꯄꯦꯟꯊꯧꯁꯨ ꯀꯧꯔꯣꯏ ꯕꯦꯟꯊꯧꯁꯨ ꯀꯧꯔꯣꯏ ꯁꯨꯡꯀꯧ ꯍꯦꯛ ꯀꯧꯔꯣꯏ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯡꯁꯤꯅꯕꯀꯣ ꯁꯨꯝ ꯅꯣꯛꯃꯤꯟꯅꯔꯦ ꯌꯦꯡꯃꯤꯟꯅꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯁꯨꯡꯌꯥ ꯌꯥꯗꯧꯔꯣꯏ ꯆꯍꯤ ꯍꯨꯝꯐꯨꯗꯣ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕ ꯍꯥꯏꯔꯕ ꯑꯣ ꯑꯩꯗꯣ ꯍꯧꯖꯤꯛꯃꯛ ꯆꯪꯉꯒ ꯑꯩ ꯅꯪꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯣꯡꯗꯕ ꯀꯌꯥ ꯂꯩꯔꯝꯕ ꯆꯤꯊ ꯅꯥꯟꯗꯕꯁꯨ ꯌꯥꯏ ꯑꯩ ꯆꯥꯛ ꯆꯥꯗꯕꯤꯗ ꯑꯩ ꯃꯥꯒꯤ ꯀꯩꯅꯣ ꯌꯦꯡꯗꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯀꯣ ꯑꯩ ꯆꯥꯛ ꯆꯥꯗꯕꯤꯗ ꯏꯇꯩꯃ ꯅꯟꯗꯤ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯌꯦꯡꯗꯣꯏ ꯃꯌꯥꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯌꯥꯝ ꯆꯦꯅꯦꯜꯗꯁꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯏꯇꯩꯃ ꯅꯟꯗꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯂꯥꯏꯛ ꯑꯝꯇꯪ ꯑꯣꯏꯔꯁꯨ ꯀꯣꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯦꯅꯦꯜꯗꯁꯨ ꯁꯨꯝ ꯐꯪꯒꯅꯤ ꯃꯌꯥꯝ ꯁꯥꯈꯤ ꯂꯩꯕꯤꯌꯨ ꯉꯁꯤ ꯃꯥꯅ ꯆꯍꯤ ꯍꯨꯝꯐꯨꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯛꯇ꯭ꯔꯕꯅꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩ ꯀꯣꯃꯦꯟꯗ ꯏꯗꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯈꯪꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯁꯤꯡꯁꯦ ꯍꯨꯝꯕꯨ ꯈꯨꯅꯨꯡ ꯉꯥꯂꯣꯛꯁꯦ ꯍꯨꯝꯕꯨ ꯍꯥꯏꯗꯣꯏ ꯖꯥꯀꯣꯞꯄꯤ ꯃꯥꯟꯗ꯭ꯔꯁꯦ ꯏꯕꯨꯡ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯅꯪꯅ ꯁꯣꯏꯒꯩ ꯁꯣꯏꯔꯒ ꯆꯍꯤ ꯍꯨꯝꯕꯨꯔ ꯍꯨꯝꯕꯨ ꯅꯠꯇꯕ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯤꯒ ꯃꯌꯥꯝ ꯑꯇꯩ ꯂꯥꯛꯁꯨ ꯀꯥꯟꯗ ꯉꯁꯤꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯒꯅꯦ ꯃꯌꯥꯝ ꯑꯩ ꯑꯣꯟꯂꯤ ꯑꯩꯒ ꯏꯇꯩꯃ ꯅꯟꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯂꯥꯛꯇꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯉꯁꯤ ꯑꯩ ꯚ꯭ꯌꯨ ꯀꯥꯒꯦꯔꯥ ꯂꯥꯏꯛ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯩ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯈꯪꯗ꯭ꯔꯤꯉꯩ ꯑꯩ ꯉꯁꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝꯒꯤ ꯑꯩ ꯀꯣꯃꯦꯟ ꯑꯩ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯝꯗꯁꯨ ꯑꯩ ꯀꯔꯤꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯃꯥꯏ ꯆꯍꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯆꯥꯗꯦ ꯍꯌꯦꯡꯅꯦ ꯑꯩ ꯏꯁꯩ ꯇꯝꯅꯦ ꯑꯩ ꯀꯥꯂꯤꯅꯒꯣ ꯆꯠꯄ꯭ꯔꯪꯒꯦ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯍꯥ ꯀꯅꯥꯅ ꯀꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯀꯣꯃꯦꯟ ꯁꯨꯡꯄꯥ ꯄꯥꯔꯣꯏ ꯃꯥꯒꯤ ꯑꯩ ꯏꯆꯟꯅꯨꯄꯤ ꯑꯟꯖꯨꯅ ꯀꯟꯗꯣꯔꯤꯕ ꯃꯕꯨꯡ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪ ꯀꯟꯕꯤꯒꯗ꯭ꯔꯅꯦ ꯏꯕꯦꯝꯃ ꯏꯕꯨꯡ ꯑꯩꯒꯤ ꯆꯍꯤ ꯌꯥꯝꯅꯁꯨ ꯂꯤꯛꯏ ꯑꯩꯁꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯅꯟꯗꯤꯒꯤ ꯚꯤꯗꯤꯑꯣꯅ ꯍꯥꯟꯅ ꯂꯥꯛꯑꯕꯁꯨꯅꯦ ꯀꯣꯟꯅ ꯂꯥꯛꯄ ꯏꯆꯟ ꯑꯟꯖꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯂꯥꯏꯛ ꯈꯨꯕꯤ ꯍꯥꯏꯅ ꯅꯝꯗꯕ ꯊꯥꯛ ꯂꯥꯎ ꯅꯝꯗꯕ ꯏꯆꯟ ꯑꯟꯖꯨꯒꯤ ꯑꯩ ꯅꯟꯗꯤꯒꯤꯅꯅꯦ ꯂꯥꯏꯛ ꯇꯧꯔꯔꯣꯏ ꯃꯥ ꯆꯍꯤ ꯁꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯤꯉꯩ ꯁꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯤꯉꯩ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯆꯟ ꯑꯟꯖꯨꯅ ꯀꯩ ꯍꯥꯏꯔꯤ ꯅꯟꯗꯤ ꯑꯩ ꯉꯝꯂꯣꯏꯕꯣ ꯑꯩ ꯉꯝꯂꯣꯏꯕꯣ ꯑꯩ ꯉꯝꯂꯣꯏꯕꯣ ꯍꯥꯏꯔꯦ ꯑꯣꯏꯔꯦꯗꯅ ꯀꯅꯥꯏ ꯁꯞꯄꯣꯔꯇꯤꯡꯅ ꯌꯦꯡꯉꯨ ꯅꯪ ꯄꯥꯎ ꯀꯣꯃꯦꯟꯁꯦ ꯅꯟꯗꯤ ꯅꯪ ꯀꯣꯃꯦꯟ ꯄꯥꯎ ꯅꯟꯗꯤ ꯑꯗꯨꯅꯤ ꯏꯆꯟ ꯑꯟꯖꯨ ꯅꯕꯨꯡ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤ ꯂꯥꯏꯐꯁꯤꯒꯅ ꯑꯩ ꯑꯃꯨꯛ ꯂꯣꯏꯔꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯅꯟꯗꯤ ꯁꯅꯥꯅ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯁꯦꯡꯗꯣꯛꯇ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯦꯜ ꯕꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯒꯤ ꯑꯦꯜ ꯕꯤꯁꯤꯒꯅꯦ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯑꯦꯜ ꯕꯤꯗ ꯑꯩꯒꯤ ꯀꯣꯃꯦꯟ ꯏꯕꯤꯔꯛꯇ꯭ꯔꯁꯨꯅꯦ ꯑꯣꯟꯂꯤ ꯑꯩ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯅꯟꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯤ ꯃꯥ ꯆꯍꯤꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯅ ꯆꯍꯤ ꯍꯥꯏꯔꯗꯁꯨꯅꯦ ꯀꯩꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩ ꯃꯉꯣꯟꯗ ꯌꯦꯜꯂꯣꯏ ꯑꯩ ꯑꯦꯜ ꯕꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯟꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯅ ꯁꯨꯝ ꯃꯥ ꯂꯣꯏꯁꯤꯟꯈꯤꯗꯧꯔꯦ ꯑꯗꯣ ꯑꯩ ꯏꯆꯟ ꯑꯟꯖꯨꯕꯨꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯅꯟꯗꯤꯒꯤ ꯀꯣꯃꯦꯟꯁꯦ ꯀꯩ ꯍꯥꯏꯕ ꯑꯩ ꯄꯥꯔꯣ ꯑꯩ ꯀꯩꯅ ꯄꯥꯔꯔꯣꯏ ꯑꯩ ꯀꯔꯤꯝ ꯄꯥꯔꯣꯏ ꯃꯥꯏꯁꯦ ꯏꯆꯟ ꯑꯟꯖꯨ ꯌꯦꯡꯉꯨ ꯃꯥꯅ ꯏꯔꯩꯁꯦ ꯀꯔꯤꯅꯣ ꯏꯔꯩꯁꯦ ꯅꯪ ꯑꯝꯇꯪ ꯌꯦꯡꯉꯨꯁꯦ ꯑꯟꯖꯨꯒꯤ ꯀꯣꯃꯦꯟ ꯎꯗꯦ ꯎꯔꯕ ꯎꯗꯦ ꯍꯥꯏꯁꯤ ꯌꯦꯡꯉꯨꯁꯦ ꯅꯨꯡꯗꯥꯡꯁꯤꯒ ꯂꯥꯏꯠ ꯊꯥꯟꯗꯕꯅꯤꯅ ꯎꯔꯣꯏ ꯃꯥ ꯂꯥꯏꯠ ꯃꯣꯏ ꯀꯥꯔꯦꯟ ꯂꯩꯔꯝꯃꯣꯏ ꯃꯣꯏ ꯀꯥꯂꯦꯟꯅꯒꯣꯗꯣ ꯅꯪꯗꯤ ꯎꯅ ꯎꯗꯦ ꯍꯥꯏꯗꯣ ꯐꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯈꯪꯍꯜꯂꯨ ꯃꯥꯛ ꯇꯥ ꯑꯃ ꯎꯍꯜꯂꯨ ꯅꯪꯅ ꯏꯔꯩꯗꯣ ꯀꯔꯤꯅꯣ ꯏꯔꯩꯁꯦ ꯏꯆꯟ ꯅꯟꯗꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯃꯥ ꯑꯩ ꯊꯥꯖꯕ꯭ꯔꯥ
mana ireche thade bung se ibung kunya ye macha pakhang bhare okay nipam khai ta dore ichen pian jo jengo mana ireche ibung kaino ireche tu ga zero ga n ga I ga ma ireche ibung leire margidi tu ga zero ga n ga I ga ire mi kari haino asinang janing bra hayo kwe tada lalu no tada jai krishna nana mongol na yamabu welcome to jori hari krishna bhakti kachari nana mongol gi chenen da yamba tada ne thawak chi ngei thadok piraga nana mongol gi chenen lakpi base ne yamba na nana mongol na yamabu thagachari loile lona na hayeng asi december 2023 last december but thang pung baroda december loirani advance ona yambabu laiba 2024 na lakpa anuba chaisiga tadabu nadaba jektaba ko punchi toleba itei moisu isa singsu na jektaba gobindana kipa pibu oresanu ipai bungo sidaba ipai bungo thogam bibu oresanu tadagi tojabe business karbasu gobinder bhagwana thogam bibu oresanu haiba phamsi nanauna yam tadada thamjari tada hare krishna lal o tare tagera mai kapkera mai kakera mai phugera mai chakera mai sut namgera mai namgera ai karim khang ai jang thamoi pendre ngasi ai chen khogi ite manandina gon ma hayamdana mana ai gonda 60 bu hai 20 mo hai ai yam ngaite okay ai chen pianju nang jang sai semi habani ko sai sing thongo angang sing larik pa ba matam jore ichani pa jam sibana maru ko bo ure khunung sim chadre ado ngang sing jengo okay mayam sinau lang nadre mayam sule nadre bani na pedoni matam ni pa makha ju tar ka dore mayam okay jam nungai re ngasi december tang kunthra ko hayeng di 231 la ani december mayam ko charkhiba ngasi thangje chakhi dore ko hay amu lagla ro maya 2023 chakhi gani laglagani 2024 december gi thang pung baram matung lagnani 2024 january 1st 1 tarik monday si haiba numi asi dokan numi si afaba dinni si mahadeva ipaibu khuramba numi suni mayam purama ngamjaba dhubam patima orabasu si mahari paibungoda khoraminasi khoramjau isoda nijasi nadaba jektaba pungsi toloi leijaba guru seva phangba isa isu palang toba ngamba ko masipura mase bo nije niminasi mayam ado adu loi lonana leiriba isinaw mayam punama ko kaya tare anobu chahi lakpada na yektana isinaw mayam youtube channel gi leiriba channel punama isona thaujan biba oresanu mayamna su support tobibu oresanu kanagumba youtube channel da senior orabasu junior bu support tobu junior orabasu senior support tobu aina chawre aina helai wakan khanarosi amagi mateng amagi support oina pangnasi mayam akoi sinau maitei chamatani mayam punangsi okay mayambu aina haininga letana mangal natagi channel da lakpibi da makten thagachari aigi channandi busu hana thagachai nabungna ichanbu nusibadagi ko sum haibani okay ibung asengba 25 ni okay thank you very much agi chanandi busu nabungna sum phagi tawbani ko harau nungai na si aidana nungai re ichan gi su na ekta ba ko ichai su punamak na ekta ba gobindana thoyambi oresanu anobu chahin lakpada adugai loina na ichan gi channel su mai pakpa oresanu ओके सबको नमस्कार आज के लिए मेरा एलबी मैं यहाँ पे ख़त्म करती हूँ सब आने वाला 2024 को सबको मैं शुक्रिया बोलना चाहता हूँ सबको भी आशीर्वाद देना चाहता हूँ यूट्यूब चैनल में रहने वाला भाई बहनों को सबको सपोर्ट कर दीजिए मैं भी सबको सपोर्ट करती हूँ ठीक है ओके सबको ओके बाय आज के लिए गुड नाइट मंगल नतने सबको नमस्कार करती हूँ लोयलोना नुसिरबा सिनाव मैम पुनमसु मंगल नटना नुंगाई जायफा मंगल पिजारी सिनाव मैम पुनम ngasi ओइनादि काइनरसि मैम ओके आइगे चैनल लापिबि दमकत मैम बु हाइनिंगाय लेतेन थागचरी आइगे इचानिपि अंजु सकपम एंड
ꯏꯆꯟ ꯅꯟꯗꯤ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯇꯩꯃ ꯇꯈꯦꯜ ꯅꯦꯛꯁ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯏꯕꯣꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯌꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯡꯖꯩꯕ ꯂꯥꯛꯄꯤꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯍꯥꯟꯇꯁꯨ ꯃꯍꯥꯛꯀ ꯐꯪꯅꯩꯀꯣ ꯑꯩꯈꯣꯏ ꯄꯊꯥꯀꯥꯟꯗꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯄꯨꯡꯖꯩꯕꯅꯤꯀꯣ ꯃꯥꯒꯤꯁꯦ ꯃꯃꯥ ꯀꯦꯆꯤꯟꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨ ꯃꯇꯨꯡꯗ ꯃꯌꯥꯝ ꯃꯣꯏ ꯑꯃꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯣꯔꯖꯦꯟ ꯏꯌꯥꯝꯕ ꯇꯥꯗ ꯕꯣꯔꯖꯦꯟꯕꯨꯁꯨ ꯅꯅꯥ ꯃꯪꯒꯣꯜꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯅꯥꯏꯇꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯑꯣꯀꯦ ꯇꯧꯅꯤꯀꯣ ꯑꯣꯀꯦ ꯌꯦꯁ ꯂꯣꯏꯖꯔꯦꯅꯦ